Sahi asigi March thada sahi nauri bi nupi macha amabu nupi oibigi ikai khumnaba manghanaba honabagi maralda police custody da lairakhiba wangoi leifrapum lekai dege Dayanjam Nitrogen Special Judge Pokso gi court photokhre case ki ayona haijarakpagi matungina jail da thajinkre Naurem Rekha Mihat ka mari lenana Mapuraiva Dijamani ngasi CJM Imphal West ki court photokhre court na case asigi makha tabi hearing District and Session Judge Imphal West ki court ta asigi kuntareta sathanaba khangankhre Corruption amadi data manipulation tawba thingnaba leingakna digitization na mai onsilakpani haina Manipur gi Chief Minister Nongthongbam Biren haikre All Manipur Working Journalists Union ge niputuruk suba mapokuman thoram pangthoktuna mapalak suba journalist sports meet lising ni tara mapan gi mana mathum yen thokre paumi sing ne state ki mapan da satpa matamda wavan da leinabagi khudong chaba pina bkhonaragani haina Chief Minister N Biren fongdokre Tribal Affairs and Hill Government of Manipur na non-lapsable central pull-up resources ki sentang makada Jingmairong da leiba Adim Jati Complex da lupa crore ahumlom changna sakiba Tribal Working Women's Hostel ngasi Chief Minister N Biren sangaduna miyam da kusinakre Manipur gi tourist spot amasu oiriba Sendrabu Luna na thamnabagi pandamda pakhang laisa singlupna Sendra singi akoibada dustbin sing khinbaga loinana lamtu sit sengkhre The Good Karma Foundation Thangana Tangkak Naina Satharakpa regular campaign Set Loktak No Our Leg Loktak Kanse haiba banner makhada mangarak suba oina Sendra tourist ki akoiba mafam singda amona kai sing dokre loinana Loktak Kanse haina paujel piba point manga yauba pamphlet sing miyam da yenthokre Wabagai High School Wabagai gi marifumanga suba mapokuman thoramga loinana High School Living Certificate Examination lisingani tarama panda school asigi oina mark wang phanglakraba mahiro singda asam khudol piduna pungning thogatkhre Nagaland gi check get singda ain kaina tax khongal ibasing gi mathakta midyeng changba hokre sarkar na sinakiba department khara natana ain kaina tax khongat pa leirabadi lengak ta khangalakna ba khangan khre Pakistan gi lanmi singna ceasefire gi chana kanglon thugaiduna Jammu amadi Kashmir gi Punch district ki line of control area da motor shell kya kapsilak pagi thokdokta army jawan kaya asopan nangkhre Assam gumna Haryana gi miyam gi oiba NRC ama sana halagani haina State asigi Chief Minister Manohar Lal Khattar na lauthokre Tha asigi kunithoi da Houston da pangthokadoriba diaspora mega event da US President Donald Trump amadi India gi Prime Minister Narendra Modi punna saruk yaragani Indian American lising yang kai henbana saruk yaduna pangthokadoriba tharmadu da President Donald Trump na wangangadori Kickboxing Association of Manipur kamna sinduna Association asigi kunmanga rak suba mapokuman thorom ngasi Ya school da leiba Moirangkhom Junior High School da pangthokpaga loinena Lok Sabha gi MP Dr. R.K. Ranjan bu harauk tiamna okre